टेक्नोपल्गी साइबोम यामलबा एक्सप्लोसिव नोंमै मरु फागतख्रे इंडो म्यांमार बॉर्डर एलर्ट लाउथोखरे सिक्योरिटी फोर्स सिंह टेक्नोपल डिस्ट्रिक्ट की साइबोम एरिया दा मसिंग यामलबा आईडी अमदी नोंमै मरु सिंह फागतखिबगा लोइनना इंडो म्यांमार बॉर्डर दा सिक्योरिटी एलर्ट लाउथोखरे हारिबा सिक्योरिटी एलर्ट असि सेंट्रल सिक्योरिटी फोर्स ना लोकल पुलिस का लोइनना ngarang टेक्नोपल डिस्ट्रिक्ट की साइबोम खुलदा खुदकता पांगथोखिबा सर्च ऑपरेशन सिंगदा मैगजीन सिंह लोइनना कंट्री मेड 9mm पिस्तौल अनि 9mm इम्यूनेशन मरी इम्प्रोवाइज एक्सप्लोसिव डिवाइस तरा हैंड ग्रेनेड निपान अमसुंग पंपी सेल निपान फागतपंगम की हारी ऑफिशियल सोर्स ना हाई चथाखिबा सर्च ऑपरेशन असी इंटेलिजेंस की रिपोर्ट मतुंगिना साइबोम खुल के एरिया दा इंसर्जेंसी ग्रुप की मियोय सिंग संगसिलकदरे हाइबगी पाव फंगबदगी सिक्योरिटी पर्सनल सिंगना मेटल डिटेक्टिंग अमदी स्नाइपर डॉग सिंग सिजिन्नदुना मफम अदुदा पाक्सना चथाखिबा सर्च ऑपरेशन अदुदा हारिबा पोलप सिंग असी फंगमंगमखिबनी ऑफिशियल सोर्स असिना मखा तारदुना हाई टेक्नोपल डिस्ट्रिक्ट की इंडो म्यांमार बॉर्डर का नकनाबा खुलसिंगदा इंसर्जेंट सिंगना एंटी सोशल एक्टिविटी सिंग हेंगलकपना मरम ओइरगा सिक्योरिटी दा चाउना सिंगनरकली मरम असिना इंडियन सिक्योरिटी फोर्स सिंगना हारिबा मफम सिंग असिदा सिक्योरिटी की हाई अलर्ट लाउथोखिबनी हाइडी अफब मखल की खुलाई पाइदुना चलुबा कुकी जोगी मियोय अनि चुरचानपुर डिस्ट्रिक्ट पुलिस ना फारे चुरचानपुर डिस्ट्रिक्ट पुलिस ना डिस्ट्रिक्ट असिगी मफम अमदा अफब मखल की खुलाई सिंग यान्दुना चटपा सोशल मीडिया दा वायरल ओइखिबा वीडियो अमगी मतंगदा कुपना थिजिलबा मतुंग खुलाई सिंग पाइदुना सोशल मीडिया दा वायरल ओइरिबा वीडियो अदुदा यावरिबा कुकी जोगी नहा अनि पुलिस ना फागतपा ngamkhre पुलिस ना फारबा कुकी जोगी मियोय अनि अदुदी लंबालान टोम्बिंग कुनगमापन अमसुंग चिनसोलुन कुंट्रा मखोय अनिमल चुरचानपुर डिस्ट्रिक्ट तगी ngakतनी मखोय अनि ना ngarang numit yungba matung चुरचानपुर डिस्ट्रिक्ट की न्यू लमकादा लैबा जमसुवान अमसुंग साहाई लमखाइदा बोम पोखाई खिबा थौदोक थोखरबा मातुंग चुरचानपुर डिस्ट्रिक्ट पुलिस ना फाबा ngamखिबनी हाइरी मखोय अनिमक पुलिस कस्टडी दा मखा ताबा लीगल की एक्शन लौखनबा थमख्रे अमरोमदा चुरचानपुर डिस्ट्रिक्ट पुलिस ना WhatsApp ग्रुप चैनल लिंक छिंगदा कांगलुप मसेल खनबा याबा पाउसिंग थागतुना मिपाइहनबा अमदी पब्लिक ता अकाइबा पीबसिंगी मथक्ता FIR तरुक रजिस्टर तौख्रे हाइडी सलाई तरेट की फिराल खोंगपांग ना नेतुना करेम कथाइना किबा कुकी टेररिस्ट सिंग चोइराक पीरगनी हाइना गवर्नर ना फोंदोरकले इबोमचा सलाई तरेट की फिराल खोंगपांग ना नेतुना करेम कथाइना किबा कुकी टेररिस्ट सिंग फारगा मरालगी मतुंग इना चोइराक पीरगनी हाइना गवर्नर ना MLA तरेट का उनाबदा थाजबा पीरगले हाइना लमलाई केंद्र की MLA केस इबोमचाना ngasi लमलाई केंद्र की सेक्टादा लैबा फिदम पाटा राज्य सभा MP लेसेम सना जावबना नुंगथाबी खुबम सेमगतनबा येंगसिनबा लाकपगा मरी लेनना फोंदोक्रे थौरम अदुदा MLA इबोमचाना मखा ताखिबदा हौजिक मियामना थेंगनरिबा अवाबसिंगी मतांगदा ngarang langthabal केंद्र की MLA कराम श्याम लमलाई केंद्र की MLA केस इबोमचा पासोई केंद्र की MLA सापम कुंजकेश्वर कोंथौजम केंद्र की MLA डॉक्टर सापम रंजन वाबगाई केंद्र की MLA डॉक्टर यू देवेन सगोलबन केंद्र की MLA RK इमो नुंगबा केंद्र की MLA दिंगांगलुंग गांगमैना सरुक यादुना गवर्नर उनखिबनी MLA सिंगी माइकैदगी नुमित खरनी की ममांगदा अफब मखल की खुलाई पाइबा कुकी टेररिस्ट खरना सलाई तरेट की फिरालदा करेम कथाइना दुना तौखिबा लिचट अदुना मतम खरा इंथरुरबा लान असि अमु हौगलकनबगी मचाक ओइरकदौरे मरा लैबा सिंग फारगा मतिक चाबा चैराक पीबिनबा हाइजखी गवर्नर की माइकैदगी कांगपोकपीदा नोंमै पाइरगा फुटबॉल सानबदा यावखिबा सिंग फागतखिबगुम सलाई तरेट की फिरालदा तौहैदबा थबक तौखिबा सिंग फागनी हाइना थाजबा पीरखी MLA सिंगी माइकैदगी PR लाकपदगी नाकल अनिगी मरक्ता नोंमै कापनाबा लेफनबा ngamduna लैरिबा लान असिदा अचौबा अवोनबा अमा पुरकपा ngamle नोंमै कापनाबा लेपा ngamखरबसु लैंगाकी माइकैदगी नेशनल हाईवे सिंगदा फ्री मूवमेंट याहनगनी हाइना लाउथोखिबदुदी थबकतो ओंथोकपा ngamdabana मियामना लैंगाकी मथक्ता वहंग कया हंगनरकले मरम असिना हौजिक वारी सानबा हौरिबा असि अथुबदा तंगदु लैताबा पुरकपा ngamnaba खोंगजेल यांखत हनबियु गवर्नर ना खुलाई फागतकनी हाइना थोखिबा याथंग अदुगी मतुंगिना तंपाक्तगी खुलाई कया फागतखिबगुम चिंगदगिसु फागतपियु हाइना हाइरमी MLA तरेट की माइकैदगी सिक्योरिटी नंगाक्लबदी युम साबा यारगदबा IDP सिंगी मयुम सिक्योरिटी मतिक चाना थमलगा साहनबा हौनबा हाइजरमबगा लोइनना चिंखोंग चिंग्यादा लौउबा याखिद्रबा लौमी सिंगी कंपेंसेशन अथुबदा पिथोकनबसु हाइरमी MLA तरेटना थमनिबा वाफम पुमनमक थबकता ओंथोकनी हाइबगी थाजबा पिरखी हाइना महांगना मखा ताकी गवर्नरगा उनाबा अदुदा हौजिक ओइरिबा चीफ सेक्रेटरी की मथक्ता अतोप्पा IAS ऑफिसर अमा हपचिनबगी वाफम अमता थमलंबा लैखिदे ngasi pauche khara da chief secretary ki mathakta IAS officer hamna bahiram yahariba adu aranbani mahangna makha ta khibada hojik PR leibana maram oiraga MLA sing leirabasu power amata leitre PR sangna leibada kana kadaba karisu leiroi popular government ama leibagi tangai fadaba leibana maram oiraga athubada leingak semba yanaba punna hona minarasi haiki thengnariba lan asidi araibani ekhoi maselgi marakta khongchep हाइनरी बसिनी लुरीबदी लेशेंबा
Rajya Sabhagi MP su oiriba ningthau leisem masana jawbana haikre thengnariba lana sidi araibani ekhoi maselgi marakta khongchep hainariba sini luribadi wafam masing ngasi sektagi hidam pata leiba imanungthabi khubam semnaba mafam yengba chatpada wafam masi mahangna phongdokhibani sekta hidam pata malem leisem londagi leiraklaba nungni haina thajanariba matik mayai chenba nungthabi leirimbi khubam semgatnaba ningthau leisem masana jawbana mafam yengba lakpa khongchat aduda lamlai kenragi MLA case ibomcha Manipur University of Culture gi Professor P. Gunindro na chingba saruk yaki khongchat aduga mari leinana leisem masana jawbana makata na phokdokhibada sekta hidam pata lairiba imanung thabi gi khubam asi segbat ninglakpa kuirabani sekta khulgi mi hut singna khubam segbat pinaba na hongna na amuk ningsinglakpadagi segbatna ba tharang torakpani khubam asi athubada semnagani Hojik lairiba phibam asigi matangda mahangna makha takibada thengnariba lan asi yamna hena laiba haibadu oidrabasu mai pakpada yamna luna thokadaba lan nate aikhoina soidana mai pakani lan thengnabada aikhoi amaga punsilaga honna minagadaba asida amagi asoiba amana social media da thagatuna karemnaba aikhoi masal tingthananaba honna duna lairiba phibam asidadi amana asoiba yawraklabasu ngakpi bagal loinana semdok minanaba honna social media da mioi amagi career manghandringaida manungda loisinaba honnabana fai aikhoi amato oina lepminnarabadi yegnaba maithiba pibada aruba oiroi Manipur gi miyam di yengliba akhaba miyeng hongdrabadi akaiba lerakani center da lengalun gi chukli pariba BJP Narendra Modi na luchingba India lengak na Manipur da illegal migrant jin Kuki jo narco terrorist singna hokhiba 2023 gi May 3 dagi mitai miyam paktak na miha chathaduna colonialism gi war crime chathariba sigi waroisin pragna ba khanaba tharang sing lokatpa uba fangdri chahi ani fajila kadara balana sigi waroisin pragna naba honna dabadagi wathok asi malem gi oiba wathok ama oina ba honna riba sigi maram karigino haibadu miyamna ninabaga loina na lamdam sigi apun basaktam thugaina ba landaragli ba mireibang macha lamhen tuhen ba sing lamdam sigi leimai dagi takthokkhina ba tharang lokhatriba fawba wathok asigi chapchaba waroisin purakpa ngamloi wathok asigi waroisin pragna ba honna ribani haiduna central government na leibaki mathakta Landaragli ba mireibang macha single lengan naduna Chaminari waroisin progna bahonariba central government gilu chingma singna yekna baga punna chaminaraga wathoki waroisin progna bahonaribani haiduna langali basingbo makhong makut punsinba amadi faraga kaisum sangda thambagi thabak sing leptana chatharagli ba asida chingnaba leiraklabadi furup asigi welomi mitei singi kangkul malengi lemaidagi muthat khina bahonarabra haibasini Laiba asigi mathakta landaduna apunbagi saktam thugaina bahonariba illegal migrant lamhen tuhen bisingi mafamda mining sigi miyeng da makhoi bungak senduna yoktuna thamlaga laiba asigi citizen oriba mitai singbuna yekna bagumna akhaba miyeng yengliba asi makhata na chathaduna laiba tarabadi laiba asigi apunba saktam macheta na kairakna bagi maram oirakani India ge apunba saktam kaina bagi maram oirakani hariba asigi maru oibadi Manipur hariba laiba asi chahi cha kaya maning makhata maning thongna laingakpa lamdam oiraki Manipur na maning tamba oiringai matamda yumlon na balaibak Myanmar na landarakpada mathauna laina langthengna khiba amadi malemna numita de haina khiba British ka inkumja 1891 da masagi ning tamba ngaknaba lanthengna khiba gi thodok sing ngasigi mirol na kaunadri adubu maning tamba panba leiba asi India na ing 1949 da lamhui losing da namduna losen duna leiba asigi phiba nungda tilan khibani haibasi ngasigi India gi luching masing na khanglabasu khangsin na dana leibagi mathakta Manipur gi miyambu ngasi fawa akaba mi engna yegli haibasi makoina ulakli ba thawong singdagi khangmangami haukiba 2023 gi May 3 dagi mireibang macha terrorist singna India gi mapung faba state ama oiriba Manipur da khangawdana landaduna mitai miyambu paktak na ba miha chathabaga loinana lamdam asigi apunba saktam thugairaga chin Kuki jo singi tongan balaibak jalengam semna ba honariba asida karigidamak India mayai lam leingak na lisang thaduna thamlibano haiba asimak chingnaningai oi masina maram oiraga India gi luchikma singi thawongi mayokta pendaba amadi khoisaunaraba Manipur gi miyamna adungai gi maning tamba laibak oirakhiba fibam aduda amuk hanjinjarage haibagi kholawga loinana lalau chatharakpa thoklabadi kari fibam oirakadagi haiba khangna leiba asigi leimaidagi Kuki terrorist singbu takthokhinaba athuba tharang lokhalu loinana miyamgi mihut legislature singna central government na state lengak inthuraga PR thamjilakiba sida tumina yengduna leibagi mahuta athuba matamda miyamgi lengak thamnaba press piba ngamdrabadi miyamna anoba mikhal pangthoknaba sem sanaba tharang paikhatpa mathau tai anoba mikhal aduda wathoki waroisin purakpa ngamdraba party sing mikhalda boycott tawduna miyamgi khanba mihutna lengak longi thaugai panghanaba hotnaba mathau tai